On thing that I remember. Evan Cupido. Ano, manong dapat ay yawan. Ako. Yaw. 이제 소명. 야야. 야야. 야야야. 야이. Khori leikai Nambol Chingmang leishabisingna khoi hanak thabal chongni han thajaru paisa singduna han Nambol police station ama leikai da lei bara punna yum chani humpu se khoi covid-19 na maram oiduna hoje awana tar matam sida han thabal chongmai mahutta akhon angama mating paisa singduna pangjari hai police station yamna yungdang khangdige thok to biriba singda so khoi khara khara ngamjaba khara hand sanitizer mask amadi singna singba khara mating tawjage leikai sing jo khoi rangam sa mating pangjage asan jage